ꯃꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯀꯔꯤꯒꯨꯝꯕ ꯃꯆꯥꯁꯤꯡꯅ ꯊꯑꯣꯏꯕꯤꯔꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯤꯈꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯌꯥꯅꯕ ꯍꯛ ꯂꯩꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ Former Chief Minister N. Biren BJPꯒꯤ Central Leadersꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ Indo-Myanmar border fencing ꯑꯃꯨꯛꯀꯁꯨ ꯀꯛꯊꯠꯂꯝꯂꯦ Security Force amadi Forest Department ki combined team na poppy pambising yanthattuna manghankhre amade Greenland ngak sena bagidamak Denmark ki ahen lanmi masung khushu khulai sing thajinkre Kurumjari Mami TV na sandokchaba Manipuri pau midyeng tabiri bapumnamakpo elangbam dilpani chanuna taram okchari hausik pau sandokna pizari Ahal oiraba solaba mama mapa singbu karigumba macha masu singna thawai biraktaba matamda makhoina hana pekiba property sing adu amuk hana lokshin bayana ba hak leire haina leibak asigi khwaidgi wanglaba wail sang Supreme Court of India na lathokre Handakta Supreme Court na pikiba ruling amada mama mapa singna makhoigi macha masu oiba singda pikiba property sing karigumba macha masu singna makhoibu ningthi nungai na tawbidraba amadi hanna yengbidrabada makhoina pikiba property sing amuk hana lokshin bayana ba right adu pire haire ruling asigi matung ina mama mapa singna macha singda gift jet oina pikiba property oinabasu amuk hana lokshin bayaragani haire Maintenance and Welfare of Parents and Senior Citizens Act lishing ani shubna taret ki makhada karigumba macha singna makhoigi ahal oiraba solaba mama mapa singbu ningthi nungaina tawbidraba amadi hanna yengbidrabadi makhoina hana pikiba lan thum sing adu amuk hana lokshin ba yaragani masigi matung ina macha masu singna makhoigi mama mapa singbu luna tawbiba amadi ningthina seba tawbiba haibase lona piraba makhoigi duty ama oiragani haina Supreme Court ki ruling asna makhatari Indo-Myanmar border fencing amukkasu kakthatlamle thogdok ase Chandel district ke New Somtal dagi Aibonjang village phawgi marakta thokibani haidi kuki furupna namna khundaba area sida thokiba anoba thogdok ase tharaga haukiba telaba matam asida Indo-Myanmar border fencing kakthatpagi thogdok ase ahumlak shure ani amana Chandel district ta aduga amana Tengnopal district tani haidi Ngasi numit yungba matungda former Chief Minister N. Biren amadi party ki President Sardar ga punna Central Leaders singna kaurakpadagi khudakta Delhi gi damak Imphal thadokre khongchat ase kari gi damak no haiba khangba ngamdrabasu anoba lengak ama sembaga mari leinana chatpa oiramgani haina thajanari Churachandpurda Special Para Commando ge apunba team na ngasi Churachandpurda operation sathakre hairi Churachandpur district ke manung chana leiba tongan mofon hairi source ke matung ina nansu group oiriba UK NA kadar singi mathakta chathaba operation oiramba yai haibage thajabalai Greenland ngak senabagidamag Denmark ki ahenba lanmi masung khusu khulai sing thajinkre Denmark ki territory oriba Greenland ngak senabagidamag Denmark na leibak aduge ahenba lanmi thajinkre North Atlantic Treaty Organization NATO gi mapang oriba Germany Norway amasung Sweden su Greenland ngak senabagidamag makhoi gi lanmi sing thagani haibage thajaba pikre US na Greenland lokshinaba thorangbu yaningdaba fongdokpaga loinena Denmark lengak na
ngarang US President Donald Trump ta singthaningai oiraba paujel ani thaduna Denmark ki firep khanghankre. President Donald Trump na US ki President oiba ahanba term gi matamda Denmark ki Prime Minister oikhiba aduga hauzik leibak adugi Foreign Minister oiriba Lars Løkke Rasmussen US na Greenland laushinaba thorang tawriba sibo akkanba moongda yaningdaba phongdokre. Foreign Minister Lars Løkke Rasmussen na US na Greenland laushinaba thorang tawriba ase NATO kainabagi thorang amani haina phongdokpaga loidana leibak adugi television da pekhiba interview amada ithat leibak asida China na khongdarakani haina US na phongdokhiba adu hiram hamatada yumpham yaudabani haina phongdokhe. Foreign Minister Lars Løkke Rasmussen na Washington da US Vice President J.D. Vance unaduna Arctic region asigi ngak sen amasung leiriba mari singi matang da kupna khanaki hairi. Kumza lisingani kunga mangagi August ki tang taraga mathoidiki kanglei panasna iramdam masida mayai kaba chinjak thingna bagi changsilakpa khongjangi saruk ama oina ngasi mayang Imphal Central da Aramai Bengal Unit 39 Khuman United Clubs amadi Maira Paibi Association ki thomi sing amasung Kaithel Fambi Nupi sing yauna poster campaign ama hongdokre. Inkhalakliba angang sing amadi mahairo singda masagi chahi kunga humdoi sudriba singda mayai kaba chinjak makhal amata yonbiganu public oiba mafamda mayai kaba chinjak churupna chingba amata sijina biganu iramdam masida isai nongmai harau kumhai amadi thogdok wathok singda makhal amatagi mayai kaba chinjak yaudana pangthokpiyo school college amadi laikai khungang singda leiba club organization singna mayai kaba chinjak ki matamda mayai kaba chinjak ki matang da awareness program sing pangthokpiu amasung icha isu sing sembada aikhoi puna thodang lominarsi haibagi pandamda kanglei panas na changsilakriba khongjong asibo Khuman United Clubs amadi Maira Paibi Association aso mapung fana saugatpaga loinana iramdam asidagi mayai kaba chinjak maru fangna muthatlasi haina association asigi women to wing gi secretary Revika Leimana haiki. Lakpiriba poster campaign asida mayang Imphal apunbagi oiba si kanglei panana lakpiriba poster campaign asida mayang Imphal apunbagi oiba Maira Paibi sing amadi punamangna akhoi lakpiriba campaign asibu akhona taramna oksari amadi akhoi matagi hujik mak Manipurda drug na akhoi marai chaitha halaklaba adagi mang ta halaklaba naha singbu asigumba kanglei panana chauba thogai thodang ama lobiraga kannana bagidam tha sigi tang taraga mathoi amadi taraga ni thoida India lenga ka su chatnariba KNF Kuki National Front ki commander Tiger Kibzen alias Thangboy alias Haugen Thang Kibzen amasung lup asigi Kadar Singna Kangpokpi district ki manung chanba Ireng khulda chatharakiba thawong sing adugi mayokta Ireng Village Authority ki secretary Aingi oiba thabak paikhatnabagidamak Gamnon Sapar Mainak Police Station da wakat pagalonina FIR ama laukhatkre tha sigi tang taraga marida Ireng Village Authority ki secretary Malangmai Ilaya Lengmai chahi kuntraga taruk apokpa Sempu Malangmai na Kangpokpi district ki manung chanba Gamnon Sapar Mainak Police Station da India lenga ka su taunariba KNF ki commander Tiger Kibzen alias Thangboy alias Haugen Thang Kibzen amasung lup asigi Kadar Singhi amasung Kadar Singhi mathakta aingi oiba thabak paikhatnabagi damak aiba cherol ama piduna wakat khibani hairiba wakat asigi matung inna Gamnon Sapar Mainak Police Station na BNS ki Act section 313/329 clause 3/324 clause 4/351 clause 3 amasung Arms Act 25
Close 1C gi makhada FIR ama lokhatkre. Ireng Village Authority Secretary Malangmei Ilaya Lengmei na ayiba cherol oina Gamnon Saparmaina Police Station da Pishin Kibo Wakat Aduda Tha asigi tang taraga mathoi gi numidang pung taraga mathoi ga minute kuntra taba matam da khulai matik chana paiba combat uniform set pa KNF UPF ki kadar singna santi oina leijariba Ireng Naga Village ta ain kaina changsilaga public property kaya thugaiduna amang ata thokhanke Makoina khula sigi waiting set amat thugai batanatana Village Memorial Stone dasu Kukilen amadi stay away haina su ishilamli Tha sigi tang taraga ni thoi da khula sigi khunja singna isangak thokchana bagidamak lambi thinglaba matung KNF Commander Tiger Kibzena khula sigi chairman da wachak ki khuthang da amadi phone tawraktuna nongmai kapsin gani amadi khul asi tumna mai thagani haibagi wafam phau palaktuna ki halakhe Masigi matung ina numit adumaki pung anirom taba matamda khulai ningthina paiba kadar kuntra nipumuk khul asit tamna changsilaktuna khunja singda akiye khangpu halamki maramaduna thaudok asla chenari ba sing asigi mathakta ain gi oiba chap chaba thabak paikhat piu amade khunja singbu security deploy tawbiduna ngak senbiu haibu wafam singsu mahaki aiba wakat cherol asida palli ILDS Nursing Institute Haino Kongnoembigi Capping and Odd-taking Ceremony cum Freshers Meet Lisingani Kungamanga Kungataruk ZNM First Base Ngasi Kwakaitel Haino Kongnoembida Leiba ILDS Nursing Institute ke Multipurpose Hall da Pangthokre Tharamaduda Secretary Water Resources Government of Manipur Somorjit Salam ILDS Hospital and Nursing Institute ke President Dr. Nongthongbam Suras Kumar ILDS Nursing Institute ke Chief Host Dr. Aribam Bizaya Devi Professor Thaudam Nandarani Devi Registrar Manipur Nursing Council Dr. Aribam Jamuna Devi Anesthesiology Medical Superintendent ILDS Hospital Dr. Ningthauzam Surkanta Maitena Athoiba Mithunglen Singh oina saruk yakhi Tharam gi saruk ama oina GNM gi mahairoi kun taraga khumdoina odd-taking lauke Tharam maduda Secretary Water Resources Somorjit Salam na phongdokhibada Chahi ama Health Department Association asida lairakpada achievement oina Nursing College ahum hangdokhe Mahak na makata na haikibada nursing profession asida Janims amadi AIMS ki course da demand kayam leibage aduga mi kayam parikha thabage mi kayana tamba phangadage haina survey machama study tawbada apply tawriba mi mayam siga yengnarubada Manipur da tamliba mahairoi singdage mapalam da tamba mahairoi singna heli haike Healthcare ki profession asida chauba thaudang ama lawni haina thoglakliba asi yamna chawthokchaningai ni haina phongdokhe Hauzik lairiba sidage hena khumang chawksilakigani haibagi thajaba lai haina so makhata na phongdokhe amana amagi sema tawna bagi kano se masi akhoi culture da yawa aduga khoi sidai so open me yadaba adu da haga kasu leiti aduna masai akhoi ki society sidadi akhoi sing kano se yam leita badina any akhoi culture dagi any background dagi like say everybody gets served to we are adigi distinction no leita na akhoi dagi service ki kano se ma adum akhoi ingrained to we observe adana maram boy ko akhoi dagi am chana service especially healthcare health service ni ana bi care to sigi nursing profession yam chana ma kai mo sigi kana si athopa inai ma khadi katal lai ga na te sigi kana adu sigi what the human resource education as well as culture support sigi ba kana se aduna and third of course the reason is that me me sigi sigi employment like there aduna Abai Manipur ko state ki di nursing number जो से profession से maybe मैंने कुछ चांदा पे एक्टर करते हैं जो सिर्फ promote तो बिगेनो मुझे तो कोई तो नहीं बिगेट highly demand for
colleges schools nursing की admission की demand तो कोई सी के मसी gaps की fulfill तो होगा मगर ये अपन on the check वाना आदम लाइव हम चाहूँ अजन नतीजा तो हम स्टूडेंट लाइव कोई ना nursing कंपनी बच्चन भी तो अदुसु we will be Manipur Police Control na thadurokpa cherol amagi matung inna National Highway 37 Imphal Jiribam lambida lamdam asigi tangai fadana nomuda changdraba yadraba potchai puduna lakwa gari chaniga humfuga taraga taret hairiba lambi asida apanba yauduna pushilakre makata na potchai pushilakpada khudong thiba thoktana bagidamak jingnaningai oiba mafam singda security force na akanba checksin thorang lokhat ki hairi Manipur Police na chatliba tha sigi tang taraga marida aina thingkraba lalholup KCP PWZ ki kadar ama mayum mayadagi fare hairi faraba mioi adudi ningthau khongjam social sing Elias Kangla Elias Ising Chauba chahi nifuga taret Imphal West ke Singzamai Police Station ki manung chana laiba langthabal kunja mamang laikai dagi ni hairi Amaromda security force na chatliba tha sigi tang taraga marida mioi ama Imphal West ki lamphel sana kaithel dagi fare hairi police ki paumagi matung ina faraba mioi adu chatliba tha sigi tang nipanda Bisnupur district ke Moirang Thana da leiba oil pump da bom pokhai handra chenaba mishak ni hairi faraba mioi adu Pukhrambam Bimol Maichai Elias Inaubi chahi nifuga mathoi Kaksing district ke Wangu Sabal mayai lekai dagi ni hairi Mahak police na wahang pahon chathari hairi Mangondagi maru chamaga taret yawba magazine marigalonina SMG carbine ama kapa yariba maru manga yawba magazine amagalonina 9mm pistol ama detonator ani galonina 36 heights e hand grenade ani amade chakani panba gari Honda Activa ama phagat pangamle hairi Security Force amadi Forest Department ke combined team na ngarang Kamjong district ke Kasom Khulen Police Station ke manung chana laiba Boharam amadi Itham village ke Chingsang Pareng de ke Poppy Pambi Singh yanthattu na manghan khre hairi Executive Magistrate yauna chathakiba Operation Drive da hairiba mafam asida lam ekar taraga mari da tharamba Poppy Pambi Singh yanthattu na manghan khibani hairi after Security Force na Imphal East ki Haingang Police Station ki manung chana laiba Kairang Masjid maningda laiba yum amadagi WY tablet gram yankhai mari fagat pangamle hairi Police ki paumagi matung ina yum adu drug lalon ba mioi amagi mayum ni hairi mioi adudi MD Basir chahi kuntraga mapan amade mahakiloina bi sajida chahi kuntraga humdoidi makhoi ani makki yum duda lairamba thengna bani hairi mafam adudagi chaka ani panba gari Hero Honda Glamour registration number MNO1G 1786 ama fagat pangamle hairi
खा पोसंबम के पब्लिक ग्राउंड KPF से खा पोसंबम न सिंधुना मणिपुर की तोंगान तोंगान क्लब सिंह दगी टीम कुंट्रा कनी थोइना सरुक यादुना था से की तांग मरी दगी चथरकलिबा फर्स्ट स्टेट लेवल 5 men a side football tournament के ngasi ahanba semi final match के मंगलेम्बा FC kaino amadi DYLYLFC moirang ani gi marakta sanake ngarang sanakiba match atuda piba matam gi manung minute 10 chatpada मंगलेम्बा FC kaino gi jersey number 7 M मंगलेम्बा na goal ama chanduna match के account hangdoktuna ama sinoda lit tawduna chatke adubu minute 10 ga manga chatpada YLFC moirangi jersey number 7 David na goal ama chanduna team animak panjal manake match ki minute kuntra subada DYLYLFC moirangi jersey number 17 thoibana goal amaga amuk chan sinduna score gi phibam ani amada laiduna DYLYLFC moirang lead tawke DYLYLFC moirangi jersey number 4 Gibson amadi jersey number 3 Samson na mathang sit na minute kuntraga ni thoi amadi kuntraga taret chatpada goal amamam Manglemba FC kainaugi mai kaida chan sinduna match adu DYLYLFC moirang na Manglemba FC kainaubo mari amada thoi ki haidi hayeng tang taraga tareta second semi final match KPFC khapok sambam amade thamna pok PFC ani ge marakta sanakani haidi Aroibada maruiba pau amuka hana pisari ahal oiraba mama mapa singbu karigumba macha singna thawai biraktaba matamda makoina hana pikiba property sing amuk hana lokshin ba yana bahak lay Former Chief Minister N Biren BJP ki central leader singna kaurakpadiki Imphal thadokre Indo-Myanmar border fencing amuka su kakthatlamle Security Force amadi Forest Department ki combined team na popi pambi sing yan thattuna manghankhre amade Greenland ngak se nabagidamag Denmark ki ahen balan mi masung khusu kolai sing thajinkhre Hauziki oinidi Mami TV na sandok chaba Manipuri pau matang se losinjare makhataba pau gidamak Mami TV midyeng taduna lebiyo Ini maki gano. Ada betul mo. Sige yung se next time tina check sin na laksi loga tham ko bani ne. Tadarang se jual habag ang kita ko. Asum na mayam na machal bo ngap sen dugum. Basige yung masibu aso yang an ko kada batagi. Next time tina ngap seli. Next time ti jual habag ngap tok na basem bani. Zarmal technology si na mana concrete ka tok na tina ba matanda. Kapang mo amuk ka na hanggal adli. #TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Miyamgi khurung chanam gidamak cable wire pusan rabasu Mami TV gi makhan mathen kya gi channel amadi atop channel kya adom gi mobile phone natragana television de yeng bayar ganai cable wire tingbagi mathau tadraba pung kun gamari chupna yeng bayarba anauba technology asi lafna Manipur gi mapanda leibiriba iresa singnasu line yeng bayar ganai karamna adom gi mobile phone da natragana television da haptuna sandok shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawbiri basingbu Mami TV na tawbimal khangbu chari